Meeoi mari hatkhaba tungda Kuki amasung Naga singna fajinnakiba khunja 94 gi maraibak tamba ngamdri. Naga singna fajinkiba angang ama yauna ani polista sinarakle. Kangpokpi district ki Kolen amasung Koje mani gi lonaba mafam mamada ambush tawduna Baptist Church ki luchingba ahum hatkiba amasung None district ki Jawjang tekta ngarang numidang ambush tawraktuna Chiru Naga ama hatkiba amasung ma ki nupibuna sathina sohankiba thokdoksing imarakta Kuki amasung Naga gi kangbu singna Fajinnakiba khunja 94 pung kunmari gi mapung fakhra fawbada hadorakpagi paw leitri makhoi gi maraibak tamba ngamdaba fibam amada leiri thajaba mafamdagi fangba pawna hai luhongbagi thoram ama yawba chatkiba micham 19 lambidagi Kuki khulai paibasingna kidnap tawkhibani makhoi 19 adugi manungda 13 di konsa khuldagini amana maram bazar dagini anina senapati dagini aduga atopa amana juna village dagini yamna nungaitaba amana Kuki khulai paibasingna fajilaga thamliba naga mayam adugi manungda masagi chehi ani khaktamak ngairibi sara kaubi nupi macha amasu yauri Naga singna fajilaga thamliba Kuki micham miyamgi masing kunga humdoini makhoigi manungda angang ama yauna Meeoi ani ngasidi nungthil pung 5 rom tarakpada Senapati police station na Naga village northern guard ki kangmuna sinaraklaba makhoi ani adudi Tafau Kuki village tagi pasang chongloi nifu amasung cycle gi songbejang dagi hatnai moi lufengni Manipuri ngana su deputy chief minister anegi kuthangda asoyangam amata yahondana makhoi 19 mak sina halaknaba khonari adumakpu hojik fawbagi oinadi Manipuri ngana micham miyam adu kannanaba military crackdown tawnabagi thorang paikhatpa udri mara asida Kaubur range liangmai women union asinduna Kanglatongbi bazar board ta sit in protest pangthoklaga Kuki khulai paibasingna fajilaga thamkiba Meeoi 19 condition amata yawdana thadorakadabani haina taksinkhre wakat mifamda saruk yakibasingna mara leijadaba micham 19 thadokhanaba central amasung state lengangna khanaba mieng changlakadabani haiba kholaw kaya lawki protester saruk yakiba konsa khulgi khunja aman hai mari leinaba authority singna asiguma makhalgi thodok sing amu hana thohandanaba akhanaba chaksin thorang lokhutpham thoi asiba hakjang lawroi Jawjang tekta ngarang khulai paibasing ambush ta leikidraba Wilson thanga gi thawai yawdaba hakjang lawkhire haina Dolang village Longsai village Chanji village Lamdangmai village amasung Lafo village ki chairman singna thadorakpa cherol amana hairi Manipurdagi Meeoi manga heroin amasung kaniga konana Assamda fare Assamgi Kamrup district ki manung chana laiba Amengaonda Kamrup police amasung STF ki apunba team amana Meeoi manga heroin kg 2.561 amasung kani kg 9 ga konana fare Malemgi Kaithel dalupa crore 21.36 romgi oigadaba heroin amasung kaniga konana faraba Meeoi sing adudi Kwakta 1 number 6 tagi Muhammad Latif kuntra humdoi apokpa leikidraba Tayyef Ali Kwakta 1 number 5 tagi Muhammad Tahir Ali kuntra ganipan apokpa leikidraba Yakuf Ali Kwakta 1 number 8 tagi Muhammad Islamuddin kuntra ganipan apokpa leikidraba Tasudin Kwakta 1 number 4 dagi Muhammad Latif kuntra apokpa leikidraba Yakuf Ali amasung Imphal East district ki Irilbung police station gi manung chana laiba Naharup Pankhong dagi Muhammad Asmir kuntra ganipan apokpa Abdul Hakim ni Assam police na thadorokpa cherol amagi matung ina Kwakta dagi yamlaba mayai kaba polam sing pusilakadawre haiba akhanaba paw ama fangbadagi Kamrup police na Amengaonda Manipur dagi lakpa bus ama check tawbada fakhibani hairi Kangpokpi district da lawmaker 4322 da popi tharambagi record thengnare district asida popi thaba lefatnaba lengangna alternative farming scheme haudunaba sem saba loire Mahesh Chaudhary Kangpokpi district ta ainkaina popi pambi sing thaba lefatnaba amasung khunja singda awara laitana hingba ngamnabagi damak Manipur lenga asina alternative farming scheme haudoknaba sem saba loire haina official source amana phongdorakli wafamasi deputy commissioner Kangpokpi gi office ta leiba conference hall da pangthokiba NCORD committee gi meeting the district collector amasung narco coordination center NCORD gi chairperson Mahesh Chaudhary IAS nami famadu da saruk yakiba singda district administration amasung allied agency singna district asida drug lana sijinnaba drug trafficking tawba hidang managi polam sing sijinnaba amasung yu thakpa thingnaba lokhat liba khongjang singi matangda santongna takhi magna hai ing 2023 gi 24 asida Kangpokpi district asi khwaidagi pak chawna ain kaina popi thaki haina record tawraduna district asigi lam acre 4322 17.49 square kilometer da ain kaiba popi tharami hairi security forcing haibadi maru oina Manipur police Assam rifles CRPF amasung narcotic control bureau NCB singna district asi yauna state asigi chingi district singda war on drugs campaign chathaduna ain kaina tharamba popi pambi sing yanthatuna manghanbagi thabak sing chathaduna lakhe hairi report asigi matungina Kangpokpi district khaktada 2025 ki angan basaruk tagi hauduna 2026 ki
May faubada lam hektar listing kaya maromda ain kaina tharamba popi pambi sing yanthatuna manghanki adubu ain kaina popi thabada chenaba mioi sing fabadi masing yamdri haidi NCORD gi maru oina pandamdi stakeholder singi marakta akanba coordination pinaduna drug lana sijinnaba amasung ain kaina drug trafficking sing thingnaba honnabini haina chairperson asina phongdoki district asida drug lana sijinnaba thingnaba madri drug ka mari lainaba crime sing hanthanabagi state police BSF CRPF amasung atai mari lainaba department singdagi paikhatkadaba plan singi report sing phangli haiki loinina hiram asiga mari lainina district police CRPF BSF amasung atai security force singna lauriba thodang sing asida thagatpa phongdoki district asida lairiba mahisang singi akoibada toina inspection tawduna mahisang singi akoibada tobacco ki potlam sing leibra natraga yolibra amadi yonba thingnabagi damak CEO SHADC amasung Zonal Education Officer singda yengsinaba haijaki loinina district asida lairiba ching singda security force singna ain kaina nisagi polam singa mari lainana thariba polam sing thidoktuna mangan tahannabagi damak chemical spraying drone sing sizinaduna makha taba action sing lokhanaba so haijaki tharamasi loisilakpada Mahesh Chaudhary IAS ain kaina popi pambi thaba lefanabagi damak amadi khunja singda awara pa leitanabagi damak state government asina alternative farming scheme hodongna basem saba loire haina phongdoki Manipur yauna awang nongpoki state singda ngasi nong kana churaba yai IMD Indian Meteorological Department na hairi awang nongpoki state sing haibadi Manipur Nagaland Arunachal Pradesh Assam Mizoram Tripura Sikkim amasung Meghalaya da ngasi nong kana churaba yai aduga laiba asigi tungan-tunganba mafamsing Delhi, Punjab, Haryana, Bihar, Chhattisgarh, Chandigarh, Orissa, West Bengal amasung atai state kharadasu akhag arauga loinana nong chugani fibam asi Jharkhand, Karnataka amadi masiga thangnaba state kharada lakadoriba numit ninidasu fibam asi mayoknaraba yai haidi Trump amadi Xi Jinping unakre US President Donald Trump na Beijing da ngasi China gi mahakafam manaba Xi Jinping nga unaduna wari sanakre unaba aduda Xi Jinping na hai US amasung China gi marakta karamba makhalgi mari thamnagadagi haibadu Taiwan gi matangda lokhutkadaba thabak thoram singna lepkani karigumba Taiwan gi matangda yanaba ngamdrabadi leibak ani lan songnarakpa yai haina Jinhua News Agency gi report amana phongdokli Xi Jinping na makha tana hai Taiwan Strait ta ingtappa fibam lehanba haibasina China amasung US ki khwaidagi maroiba thodang oifam thoi hanadagi hauna US amasung China na Taiwan gi matang da genaduna lakibani handaki matang asida su karigumba leibak ani na Taiwan Strait ki matang da haisingna yasinaba purakpa ngamdrabadi lan fawba songnarakpa yai numinini ki China khongchata lakiba US President ga unakibada Xi Jinping na hai malemda sel khwaidagi paiba leibak ni haina launariba US amasung China na muknabagi mahutta khusamnaduna hiram kayada puna thabak tawminarabadi leibak animakta chauna kanaba phangani haiki BD Satisan Kerala gi CM oiragani numit tarani rom yenaduna lakraba matungda taruklak hanna Congress ki MLA oiraklaba BD Satisan bu Kerala gi anauba chief minister oina lauthokre sanglaba chahi 35 rom political gi experience leiraba Satisan na handaki assembly mikhalda Arnakulam district ki Parabur constituency da maipa ki state asida lengak se mangamdana leirakraba matungda Congress ki central leader singna New Delhi da kupna khanna nainaraba matungda Satisan bu chief minister ohenaba warif laukibani Kochi district ta pokhiba masagi chahi humphugani thoi suraba Satisan na Kerala gi taraga humdoi suba chief minister oina wasak lauragani mamangda Congress ki central leader singna Mukul Wasnik amadi Ajoy Makienbu Kerala Congress Legislature Party ki luching makhanabagi thodang sinaki luching mani na handaki mikhalda mai paklaba MLA sing mathang unaraba matungda Satisan bu chief minister oina khankibani handak pangthokiba assembly mikhalda Congress na khwaidagi yamna sit masing phanglabasu chief minister gi fam munabana maram oiraga laingak se mangamdana lakibani Jaujang tekta jatharakiba tek Kuki Naga union na condemn taragli None district ki Jaujang tek Kuki village amasung Longsai Rongmai village ki lonaba mafam amada ngarang Kuki narco terrorist singni chingnaba singna Dolang village ki icham chamjaba lawmi singda attack chatharakhibagi thawong Kuki Naga union na condemn taragli union na sigi media cell na thadorokpa cherol amana hai thodo aduda laikhidaba Wilson Thanga gi imung manungda nanghoriba awabada saruk yari aso apan nanglaba mahaki loinaba
Olive jatung amasung aroma jatungsu athuba matamda fagalakpa oirasanu. Amaramda Naga People's Organization Senapati na thadorakpa cherol amana hai Khaupum Police Station na konba Jaujangte Kuki Village ki laimatak taba lambida ngarang numidang wairam Kuki militants singna malalijadaba michamda attack chatharakibagi thawong adu akanba mawngda condemn tawi Dolangkhulgi lawmi singna labukta thabak suba chatpagi lambida laibak thiba thawdu adu thokibani mataw asumna malalijadaba micham singda attack chathabagi thawong laibak thibani hairi